ꯃꯌꯥꯝ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒꯦ ꯑꯌꯨꯛꯀꯤ ꯙꯨꯞ ꯊꯥꯡꯃꯩ ꯊꯥꯕ ꯂꯣꯏꯔꯦ ꯌꯦꯡꯉꯨꯇꯨ ꯁꯤꯅ ꯃꯄꯥꯟꯗ ꯁꯤꯅ ꯁꯨꯔꯖꯗꯦꯕ ꯀꯠꯂꯦ ꯑꯗꯩꯗꯤ ꯁꯤꯅ ꯃꯍꯥꯗꯦꯕꯀ ꯑꯗꯩꯗꯤ ꯅꯟꯗꯤ ꯄꯤꯟꯗꯤ ꯈꯨꯔꯝꯃꯦꯀꯣ ꯑꯗꯩꯗꯤ ꯂꯩꯁꯤꯡꯁꯦ ꯌꯦꯡꯉꯨ ꯑꯗꯩ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯈꯨꯝ ꯆꯪꯗꯣꯏꯅꯤ ꯃꯌꯥꯝ ꯆꯥꯛꯈꯨꯝ ꯆꯪꯉꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃ ꯇꯨꯝꯃꯤꯗꯨ ꯆꯥꯛꯈꯨꯝ ꯆꯪꯉꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯨꯖꯤ ꯎꯄꯃꯥ ꯍꯧꯒꯦꯀꯣ ꯏꯆꯥꯅꯨꯄꯥ ꯇꯤꯐꯤꯟ ꯄꯨꯅꯕ ꯑꯩ ꯍꯧꯖꯤꯛ ꯎꯄꯃꯥ ꯍꯧꯈꯤꯒꯦ ꯇꯤꯜꯍꯧ ꯁꯦꯝꯈꯤꯒꯦ ꯃꯣꯔꯣꯛ ꯁꯦꯝꯈꯤꯒꯦ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯁꯨꯖꯤ ꯁꯤ ꯍꯧꯗꯣꯏꯅꯤ ꯉꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯩꯗꯣꯛꯑꯒ ꯑꯗꯨꯒꯩꯗꯤ ꯑꯩ ꯊꯥꯎ ꯌꯩꯈꯤꯒꯦꯀꯣ ꯁꯤꯒ ꯂꯩꯔꯦ ꯇꯤꯜꯍꯧꯒ ꯃꯣꯔꯣꯛꯀ ꯑꯩ ꯏꯆꯥꯅꯨꯄꯥꯁꯤꯗꯤ ꯀꯩꯅꯣ ꯆꯥꯗꯦꯕꯅꯦ ꯕꯗꯥꯝ ꯀꯔꯤ ꯀꯔꯥ ꯍꯋꯥꯏꯒꯗꯣ ꯍꯥꯞꯆꯤꯜꯂꯒ ꯉꯧꯕꯗꯣ ꯃꯥꯗꯤ ꯆꯥꯗꯦ ꯑꯗꯨ ꯁꯤꯒ ꯂꯩꯔꯦ ꯁꯪꯒꯣꯝ ꯂꯣꯜꯂꯤ ꯆꯥꯁꯨ ꯂꯣꯟꯗꯣꯏꯅꯤ ꯃꯥ ꯈꯤꯇꯪ ꯆꯥꯒ ꯊꯛꯈꯤꯗꯣꯏꯅꯤ ꯍꯧꯖꯤꯛ ꯇꯤꯜꯍꯧꯒ ꯃꯣꯔꯣꯛꯀ ꯍꯥꯞꯆꯜꯂꯦ ꯑꯗꯩ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯍꯣꯔꯦꯟ ꯇꯤꯜꯍꯧꯒ ꯃꯣꯔꯣꯛꯀꯁꯨ ꯆꯥꯕꯗ ꯍꯥꯎꯅꯕꯒꯤ ꯐꯖꯅ ꯑꯣꯠꯈꯤꯒꯦ ꯇꯤꯜꯍꯧꯁꯦ ꯃꯨꯜꯂꯛꯇꯣꯔꯦ ꯃꯌꯥꯝ ꯑꯗꯩ ꯑꯩ ꯍꯧꯖꯤꯛ ꯘꯤ ꯈꯤꯇꯪ ꯑꯦꯗ ꯇꯧꯅꯤ ꯁꯤꯒ ꯂꯩꯔꯦ ꯑꯗꯨ ꯘꯤ ꯁꯤ ꯘꯤꯁꯦ ꯈꯤꯇꯪ ꯍꯥꯞꯀꯅꯤꯀꯣ ꯘꯤꯁꯦ ꯀꯣꯠꯈꯤꯒꯦ ꯑꯗꯨ ꯘꯤ ꯎꯔꯕ ꯑꯗꯨ ꯘꯤꯁꯦ ꯈꯤꯇꯪ ꯀꯣꯠꯂꯒ ꯌꯥꯝ ꯍꯥꯞꯄꯣꯏꯀꯣ ꯁꯤ ꯈꯤꯇꯪ ꯍꯥꯞꯀꯦ ꯍꯥꯎꯕ ꯍꯦꯟꯅꯕꯒꯤ ꯃꯆꯨ ꯐꯖꯅꯕꯒꯤ ꯑꯉꯥꯡꯕ ꯈꯤꯇꯪ ꯍꯥꯞꯆꯟꯒꯦ ꯌꯥꯝ ꯅꯠꯇꯦ ꯑꯗꯩ ꯂꯣꯏꯔꯅꯤ ꯑꯗꯨꯒꯩꯗꯤ ꯑꯩ ꯁꯨꯖꯤ ꯍꯥꯞꯆꯜꯂꯅꯤ ꯁꯤꯁꯦ ꯁꯨꯖꯤꯁꯦ ꯍꯥꯞꯆꯜꯂꯒꯦ ꯃꯌꯥꯝ ꯑꯩ ꯐꯖꯅ ꯑꯣꯠꯈꯤꯒꯦ ꯐꯖꯅ ꯑꯣꯠꯂꯒꯦ ꯑꯗꯩ ꯏꯁꯤꯡ ꯈꯤꯇꯪ ꯈꯤꯇꯪ ꯍꯩꯔꯒ ꯑꯗꯩ ꯉꯧꯔꯅꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯩꯒꯤ ꯁꯨꯖꯤ ꯉꯧꯕ ꯎꯄꯃꯥ ꯍꯧꯕ ꯂꯣꯏꯔꯦ ꯑꯩ ꯃꯆꯥꯒꯤ ꯄꯤꯈ꯭ꯔꯅꯤ ꯃꯩ ꯃꯨꯊꯠꯂꯒꯦ ꯌꯦꯡꯉꯨꯇꯨ ꯃꯌꯥꯝ ꯑꯩ ꯀꯔꯤꯝ ꯊꯥꯛꯇꯦꯕꯅꯦ ꯏꯆꯝ ꯆꯝꯅ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏ ꯃꯆꯥꯁꯦ ꯆꯥꯗꯦ ꯕꯗꯥꯝꯒ ꯀꯩꯀ ꯌꯥꯝ ꯊꯥꯛꯆꯟꯕꯗꯣ ꯃꯣꯔꯣꯛꯀ ꯇꯤꯜꯍꯧꯒ ꯆꯅꯤꯁꯦ ꯃꯌꯥꯝ ꯃꯣꯔꯣꯛꯁꯦ ꯎꯕꯗ ꯀꯤꯅꯤ ꯃꯣꯔꯣꯛꯁꯦ ꯑꯃꯐꯥꯎ ꯁꯥꯗꯕꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯤ ꯍꯥꯞꯄꯒ ꯍꯥꯎꯕꯗꯤ ꯍꯦꯜꯂꯤ ꯌꯥꯝꯅ ꯁꯨꯖꯤ ꯍꯧꯕ ꯂꯣꯏꯔꯦ ꯃꯆꯥꯒꯤ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯤꯐꯤꯟꯁꯦ ꯍꯥꯞꯈꯤꯒꯦ ꯃꯌꯥꯝ ꯈꯨꯝꯖꯤꯜꯂꯒꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯈꯔꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯈꯤꯒꯦ ꯑꯗꯨ ꯁꯤ ꯀꯐꯣꯏꯁꯤꯒ ꯑꯗꯩꯗꯤ ꯑꯥꯄꯦꯜꯁꯤꯒ ꯑꯩ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯇꯧꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛꯈꯨꯝ ꯆꯪꯉꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯃꯌꯥꯝ ꯉꯁꯤꯗꯤꯅꯦ ꯁꯤꯒꯤ ꯂꯐꯨ ꯊꯔꯣꯁꯦ ꯏꯔꯣꯟꯗꯣꯏꯅꯤ ꯂꯐꯨ ꯊꯔꯣꯁꯤꯅꯦ ꯁꯤꯒ ꯂꯩꯔꯦ ꯀꯩꯅꯣꯒ ꯆꯅꯥ ꯇꯪꯈꯥꯏꯁꯤꯒꯅꯦ ꯆꯅꯥ ꯇꯪꯈꯥꯏꯁꯤꯒ ꯏꯔꯣꯟꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯂꯐꯨ ꯊꯔꯣꯁꯦ ꯐꯖꯅ ꯌꯦꯡꯍꯟꯒꯦ ꯂꯐꯨ ꯊꯔꯣꯁꯦ ꯁꯦꯝꯈꯤꯒꯦ ꯃꯌꯥꯝ ꯀꯣ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯩꯁꯦ ꯍꯋꯥꯏꯁꯤꯁꯨ ꯆꯥꯝꯕ ꯂꯣꯏꯔꯦ ꯑꯩꯁꯤ ꯀꯥꯝꯍꯜꯂꯅꯤ ꯑꯗꯨꯒꯩꯗꯤ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯨ ꯁꯤꯒꯁꯨ ꯈꯔ ꯂꯩꯌꯕꯅꯦ ꯁꯤꯁꯤꯅ ꯑꯩ ꯄꯥꯛꯅꯝ ꯇꯧꯗꯣꯏꯅꯤ ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝ ꯑꯗꯨꯗꯣ ꯁꯤꯒꯤꯗꯤ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯒꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯩ ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯩꯁꯨ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯇꯝꯃꯒ ꯇꯧꯗꯣꯏꯅꯤ ꯑꯗꯨꯗꯣ ꯑꯁꯤꯁꯦ ꯊꯝꯃꯅꯤ ꯑꯗꯣ ꯄꯥꯛꯅꯝꯒꯤ ꯚꯤꯗꯤꯑꯣꯗꯤ ꯇꯣꯉꯥꯟꯅ ꯄꯥꯛꯅꯝ ꯇꯝꯃꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯅꯁꯤ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯏꯁꯤꯡꯁꯦ ꯍꯣꯠꯅꯈꯤꯒꯦ ꯂꯐꯨ ꯊꯔꯣ ꯏꯔꯣꯝꯕ ꯂꯣꯏꯔꯦ ꯁꯤ ꯂꯩꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜ ꯂꯐꯨ ꯊꯔꯣ ꯏꯔꯣꯝꯕ ꯑꯗꯨꯒꯩꯗꯤ ꯄꯣꯇꯣꯜ ꯚꯥꯖꯤ ꯑꯗꯩꯗꯤ ꯉꯥ ꯚꯥꯖꯤ ꯑꯃ ꯑꯗꯩ ꯁꯤ ꯑꯩ ꯂꯥꯏꯗ ꯀꯠꯀꯅꯤ ꯑꯗꯨꯒꯩꯗꯤ ꯆꯥꯗꯧꯔꯕꯅꯤ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯨ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯆꯥꯕꯗ ꯎꯠꯂꯛꯀꯦ ꯑꯩ ꯄꯄꯥꯒꯤ ꯆꯥꯛ ꯄꯤꯔꯨꯈꯤꯒꯦ ꯄꯄꯥ ꯊꯕꯛ ꯆꯠꯄꯒꯤ ꯊꯦꯡꯕꯅ ꯂꯣꯏꯔꯦ ꯊꯕꯛ ꯆꯠꯄꯒꯤ ꯊꯣꯛꯈ꯭ꯔꯦ ꯆꯥꯔꯤ ꯀ꯭ꯋꯥꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯀ꯭ꯋꯥ ꯆꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯦ ꯕꯥꯏ ꯕꯥꯏ ꯄꯄꯥ ꯊꯕꯛ ꯆꯠꯈꯔꯦ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒꯩꯗꯤ ꯑꯩ ꯂꯐꯨ ꯊꯔꯣ ꯏꯔꯣꯝꯕ ꯍꯥꯎꯅ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯃꯨꯛꯀ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯗ ꯁꯨꯃꯥꯏꯅ ꯐꯣꯡꯈ꯭ꯔꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯈꯪꯉꯦꯅ ꯃꯌꯥꯝ ꯀꯣ ꯂꯐꯨ ꯊꯔꯣ ꯏꯔꯣꯝꯕ ꯑꯃꯅꯦ ꯑꯗꯩꯗꯤ ꯄꯣꯇꯣꯜ ꯚꯥꯖꯤ ꯑꯃꯅꯦ ꯑꯗꯨꯗꯩꯗꯤ ꯀꯩꯅꯣꯝꯅꯦ ꯉꯥ ꯚꯥꯖꯤ ꯑꯃꯅꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯍꯥꯎꯏ ꯍꯥꯎꯇꯦꯗꯣ ꯆꯥꯔꯒ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦꯀꯣ ꯃꯌꯥꯝ
하오래 면 자티는 하오래 찌나이나 그ꯩꯅꯣꯒꯤ ꯃꯔꯨ ꯍꯥꯞꯅꯕ ꯄꯨꯊꯣꯔꯛꯏꯅꯦ ꯄꯨꯈꯝ ꯑꯁꯤꯗ ꯍꯥꯞꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯉꯥ ꯍꯨꯞꯈꯤꯒꯦ sini potol bhajinya hao na sigada thawani hao chara lore ko hao ra potol bhaji kisi ya thabi yam chaning mani ai thabi yam pam ya kanya gapda ti cha traina thabi do chang mu da bada bi ne thabi ka se mina tum bangam di haina bani ne adu cha dre handa ti hao ayuk ta heavy breakfast tawdrabani na pung baro tarapda chak lam bana loi hao bana mèo cái gì hao bana potol bhaji ju yam hao ấy nga bhaji ni tu mèo nga bhaji hamne sem na ba sem mau ya nga bhaji ku hao mani sigi video pa se kui ra ba video ni me ya chai tra manga mu phara mani se video se hao cái nào hao nga se mu ki ya la putra pak nam tau doi ni pak nam horen video siang bani ahan ba ai pak nam hong doi ni ba ko adu nai video siang bani ai su hai kon te youtube ta gi siang ka sem doi ni ko mana pak nam ta ma hai le ya mani pu da ta pa da yam hao i ya na pak nam te ma mani pu cha pa da pak nam cha ya cha ti na hao ya
오늘 방금 접시 방금 접시에는 rất hào đó. Masih ditinggot sa yaw kaya. Akam ba po na tani na masih daloy hat sa laban. Jana hào đấy. Ngon cả đấy. Hào đấy. Có tôi bà chứ mà hào cái nào. 제가 차비용 담가지에 대해서 한번 하거든요. 차비들이 짜더래. 짜버티나. 무실이 짜게 깜빡 짜리네. 비디오를 잠상네. 얘는 하우. Jadi channel na nam dra. Wala. El bisu kakayaw na baka na ba. Habang susuba. Pura wala. Ano na. Film jalaga. Masih dibindim nam jala tu. Ubu ta ko ni. Tawra dùng nam me me. Dana hao ra. Hao ko ti dana hao ra. Well, ngan cúp pa na. Hao na. Tum sa to ka. Hao cả bé. Dana hao ra. Dana hao vậy nè. Không cần thật gì nhỉ. Hao đây ha. Dana hao đây em em. La putra yo me mau si di lo
ꯑꯩꯒꯤ ꯉꯥ ꯚꯥꯖꯤꯁꯦꯅꯦ ꯊꯥꯎꯒ ꯌꯥꯝ ꯌꯥꯎꯅꯅꯦ ꯊꯥꯎꯗ ꯄꯨꯔꯥ ꯇꯥꯎꯕꯗꯣ ꯅꯠꯇꯦꯀꯣ ꯊꯥꯎ ꯈꯖꯤꯛ ꯈꯔ ꯑꯩꯈꯣꯏꯒꯤ ꯇꯩꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏ ꯖꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯕꯗꯨꯅꯦꯕꯅꯦ ꯑꯣꯏꯕꯁꯦ ꯖꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯊꯥꯎꯗ ꯄꯨꯔꯥ ꯂꯨꯞꯄꯒ ꯇꯥꯎ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯕ ꯁꯤꯗꯤ ꯉꯝꯃꯔꯣꯏ ꯁꯤꯗꯤ ꯃꯔꯨ ꯅꯠꯇꯅꯤ ꯃꯌꯥꯝꯗꯣ ꯎꯔꯕ ꯂꯣꯏꯔꯦ ꯄꯨꯈꯝꯁꯤ ꯅꯥꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯈꯨꯍꯥꯎ ꯑꯃꯅꯤ ꯃꯌꯥꯝ ꯏꯁꯤꯡ ꯊꯛꯈꯤꯒꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯌꯨꯛꯇꯒꯤꯅ ꯑꯩꯒꯤ ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯅꯨꯡꯒꯤ ꯚꯤꯗꯤꯑꯣꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯂꯣꯏꯁꯟ ꯈꯣꯝꯖꯤꯟꯕ ꯑꯆꯥꯏ ꯑꯔꯨꯛ ꯑꯗꯨꯗꯤ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯣꯟꯂꯤ ꯐꯣꯔ ꯊꯣꯡꯕꯒ ꯑꯗꯨꯗꯩꯗꯤ ꯁꯨꯝ ꯀꯨꯀꯤꯡ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦꯅꯦ ꯆꯥꯕ ꯑꯦꯟ ꯀꯨꯀꯤꯡ ꯚꯤꯗꯤꯑꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯑꯩ ꯑꯅꯧꯕ ꯎꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ 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 ꯃꯊꯪꯒꯤꯗ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯌꯥꯝꯅ ꯄꯨꯔꯒꯁꯨ ꯂꯥꯛꯑꯅꯤ ꯚꯤꯗꯤꯑꯣꯁꯤꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯝꯃꯨ ꯃꯩꯁꯨ ꯆꯠꯈꯔꯦ ꯃꯌꯥꯝ